Kuki militants sing nangarang Imphal West ke Koutruk drone dagi bomb thadaduna mapam da lakpi maunaha ama hatpada natana machanupi sokhan khibaga mari lenana forensic science Manipur gi kangbu ama laktuna thizin ba hawkre Hiramasada Impact News ki reporter RC Mangangcha amadi Ruben dagi akhanaba pawda mama ina la jariba mafam si Imphal West district ki manungsana lariba Koutruk maning leka he na khangnariba ngarang laibak thiba thogdo ama thokiba maungna ha ama laikidaba aduga maki machanupi amana sokhiba adugi mafam adumakta dani hariba laikidraba maungna surbala har khangnariba laikidraba maungna ha adugi mapam makta dani hariba laibak thiba thogdok thokraba matungda hojiksi mafam asida aikogi amabu police ki team gi loinana forensic ki kangbu laklakanda ngarang thokhiba dumlaba laibak thiba thogdok adugi अखोगी सिन्नबा सागलकान मतौ करमना ममामचा दुना हारिबा लाइबक थिबा थोदो दु थेंगना खिबरो हाबगे दुमलबा सिन्नु सागनबि दमुक्ता जेंसिनबि दमुक्ता होजि मफम मसिद फोरेंसिक की एक्सपर्ट सिंग लाकान कुमना जेंसिनबि थबक चाथारि लोइना लैरिबा जुम मसिदा दुमलबा मौनहा दुना लाइबक थिबा थोदो थोखिबा दुगि मतांगदा हारिबा इमुंगसिद लैरिबा मियोइसिंग उनरका बतौ करमना थोखिबनो हाबदुगी चप चाबा पाउजुम दु मियामदु पिनबा होनजगे ngarang thogdok se isi je nga chaninge na lakchaw ne ko nga khara akoi baba ge lu thum jaba adudagi achang pa nga do khara logjage na lakwa he ngaktang leibaga irang jing je haur le ba pung kya da thokibno thogdok se pung ani adai dudi oran chak chaba yum jida chak ma je yum jida chak cha de adagi cha lak din lak na du kamai to nungtin lakpane aigi isanupi gi macha ne ise gi macha ne aduga ise ne amoi ahum je lakchaw ne bako anongoi morje krom chait gi laga kamai to thokibno adu matam du ma na kamai to lei gi ba hari mafam sida ngoi pala matung da kyang kuina longchokpa yabe yadabagi phibam ma leigiba male dai tang ayang kui dreda minute ani gumba adumaina khaktane amaruji di bethelom dagi lakwa marune ise gi lukham da palaga aigi mong nupi ise gi macha nupi je asida amka sigi khudang jida khetpane ise jidi mafam jida dum leitrabra ise je mafam jida leitre loina na hari ba laibak thiba thogdok asi mato karamna thokibano habi matang da khoina mafam sida lakwa matung da khara khangba ngamba asi hoji uriba yum masigi phaglang asida uriba ahoba hariba bakhul asidagi nongoi marusi changlakla kanda mangda uriba phak thariba mafam asida nongoi kapnare hariba bom thada bui pawsi tabadagi laiba thiba thogdok nangkraba maungna aduga maki pigliba machanupi aduga mafam asida paktharaga laibani haibagi wafam maki mapangi miyosina phogdorali hariba nongoi maru asina mafam sida pakthaduna laiba surbala aduga maki machanu bisi nongoi maru ama khatana panbani hari aduga hari nongoi maru asina sonda ubiriba songma laiba make sonda laiba betel village aina khanglariba khul adudagi kablakpani haibagi dumba thajaba yaba wafam musu lairi aduga hojik phawgi oinadi chapchaba madu forensic science ki timna yam kupna yingsilam mutungda oitriba chin adu thagalakanda kamna thokibno hadugi chinjangbagi mami aduni ubiriba sakamasi akoi sarkari oina ko akoi akhunja rezon makhaije khara ngak senbinaba haijani hauji maksu hariba mafam asida koktuki area sida narang thokiba thogdok dunu maram oraga yum kaya lanjenabagi phibam dani leiriba si yum sing ji thong lonjan narkanda mapu pandaba amagum hojik chu leiri aduga somnatangi yumda yokpa sa hui hodong natna mafam sida miyoi amata leitre adubo hariba mafam sida ki lanjenarba miyam singsi anakpa khol singda hojikse changja pham logduna yamna awaba khudong chadaba amada hauji muksu leiri maram maduna maswasida panba yabu wafam si Manipur lengak ki maruina chief minister na tha taruk ki manungda Manipur thokliba irang foidna loiselagani haibu wafam phongto khiba ikar kanaduna hoji Manipur thokliba michi mina asumlaba kuki khulai paiba kuki militant singi maikai dagi chathar gipa landa asi kayang kuina chatha gadori bino micham miyang kayang kuino hat ki gadori bino habigi wahang ma awaba tarba miyam gi maikai dagi tatna hangnadaba nate maramduna sumba awaba tarba miyam gi kholau pendabagi ningam dabagi kholau singasi athubu matamda lochinaba mari leinaba authority in the government amusu Manipur government na
अथुब मतमदा चप चाबे एक्शन लखतुना मणिपुर दा हानगुम तंगदु लेताबा फिबम अमा हंजिलंगनबगी थबक अमा लखतपगी तंगाई फटबा लेरी कैमरा पर्सन साइखम रोबेग नो लोइना पवदम जरिबा आरसी मंगांचा इंपैक्ट न्यूज़ कोकट्रुक